Malemgi mipung khudingna kalakna fambu oiramba iramdamni Manipur iramdamni Manipur. Ritu taruk na thauganba masai golni imagi awat apa leitana haina humna palamba haina humna palamba. Adubu kadai ngasidi mihat pung ole lamdam se noroki kom go pangkhak oi nilemi kap khonjel na ahing nung thil naidana poirei imagi masai gon poirei imagi masai go. Phibam asi yaura fau khongrai sanduna phamliba ningai na kumhai yengliba khunai sigidi khunai roi yelhau ngai gidi yelhau mi laibak chaubi palemgi mapari mamomni di hairiba nakhoi pumnamak asibu hinglibara natraga hingsi siraba ngaktara. Laibak kangkhong zaira fau karigi punsin bahaitriba naitom chatpa pamliba bhabok oikhini khalliba naitom chatpa pamliba bhabok oikhini khalliba. Lawai khoi pumnamak amat to oina sangsinsi tawning bata tawba semning bata semba maning tamba ain Armed Forces Special Power Act 1958 amuba ain sigi marumda mutkiba tare khunai se malem laimai thakdagi tumkiba tare phurup se taibang phampak thakdagi taibang phampak thakdagi. Tripura laibaki Tripuri kangkhul tumna musilakba wari ta oina laihauba ngasi itihasik oihauba mangnatte ni taibang ni khangliba natra pumnamak mangnatte ni taibang ni khangliba natra pumnamak. Sambal khadre laipak se mapu pandre lamdam se malemgi angan ba ayukta aikhoigi ipa ipu singna thawai na pon thapi duna masagi angang ba ikhengtana yek charamba ngam khaini kauthok nari pumnamak lalong chupli pai riba loilam sasan gi mapuna sanari momon noktuna divide rule policy I masel hatok na furup tum na mang na ba silli poram mathang satrangi poram kang bugo.